Lakhipur online puthokjaba April gi tang tara irai numit ki khomjinba pau tabirasi. Haksel Mantri Himanta Biswa Sarma na Assam amasung West Bengal tainabada leiba Sri Rampur da chatuna ngarang mafam aduda tongana thamliba laifam chatpa miyoisingi haksangi phibam yengsinki. Ngarang numidang phawbada raija asigi miyoi lising humputara mangarom makoi gi quarantine gi matam loire haina phongdokhi. Haksel gi thawmi sing amasung asa karmi singna ngarang yum da chatuna makoi gi haksangi phibam yengsinki. Atai thoidok haksangi phibamda anayak leitraba miyoi sing mayumda halanbagi thawrang tawragani haiki. Miyoi kunipan COVID-19 na maram oiraduna layangliba sing adugi manungda miyoi amagi haksang aruba phibamda leiri haina mahakna makha ki. Jan Dhan account ta sarkar gi maikaidagi hapsilakhiba senpham lokthoknabagi dama masing yamlaba nupi kaya marumna ATM da sel lokthokpa lakhibagi matangda phongdokladuna Jan Dhan account ta lakpa senpham hojik lokthokdrabadi makha tana lokthokpa yaroi haiba aranba pauda miyamna thajabirunu haina Sri Sarma na phongdokhi. Hojik oriba phibam masida lakliba April gi tang 13 da lockdown matam loiragasu raijagi mahiloisang sing hangbangam daba yai haina Dr. Sarma na haiki. Lockdown asi kalen suti ga samna ki bayai haina mahakna phongdokhi. Mahiroi sing da tongan ba social media gi khuthang da lairik tambina ba mahakna haiki. Assam da haukiba pung 13 asida raija asigi oina anoba COVID-19 gi case amata leitri. Raija da hojik fawbada leina asina naba migi masing kunipani haksel loisangi maikaidagi kupna yengsinbaga loinana screening tawbagi thabak kana chathari. Asomda Guwahati Police ki Sadar Thanada virtual desk ama hangdokle haina raijagi additional DGP LR Bisnoy na phongdokre. Supreme Court na COVID-19 laichet asiga hakthengna na mayok yariba doctor amasung haksel ga mari leinaba miyoi singidama personal protection equipment PPE matiksana thamnaba kendra sarkar gi mafamda khangankre. Asita natana thabak mafamda makoi bungak senbagi thawrang su tawnaba khangankre. Manipur Sarkar na raija da matiksana lockdown tawbana COVID-19 ngakthokpada yamna sauna mateng pire. Raija da hojik phawbada miyoi anikak leina asina naba thengnari masigi manungda ahanba positive oikibi nupi masa adugi report su anirak subu oina negative oirakle. Lockdown gi matamda miyamna sarkar gi pathap induna satpaga loinana raija gi mafam nipanda screening gi thabak mapung phana chathari hairi. Raija gi Mukhyamantri N. Biren Singh na lockdown gi matam sangdoknaba Pradhan Mantri gi mafamda haijakre. Arunachal Pradesh ta COVID-19 ngakthoknaba akanba cheksin tharang lokhatpaga loinana COVID Care koba application amasu hodokre. Raija gi Mukhyamantri Pema Khanduna raija gi miyam gi khudong sanabagi damak telephone gi khuthangda Dr. Singha analayang gi matangda wa tanaba yabagi thawrang tawkhre. Tripura gi Udaipurda nupi amada COVID-19 positive oirakpa matungda miyoi aduga sokna samnaruba miyoi sing thiduna puthoknaba thabak hokre. Masiga mari leinana Kamaikha gi purohit amagi imung quarantine tawkhre loinana mahakna chalambani haiba Guwahati gi hotel amasu sil tawkhre hairi. Hailakandi jilla gi COVID-19 positive oireba miyoi adugi haksangi phibam luna leiri haina Silchar Medical College Hospital gi wangangloi Dr. Bhaskar Gupta na phongdokre. Miyoi asigi masada ngarang viral pneumonia phangbadagi ventilation da thamkre hairi. Layang sang asida hojik layang liba COVID-19 positive oireba atopa miyoi anigi phibam phana leiri haiki. Kendra gi haksel amasung yaipa yumba loisangi ngarang phawbagi paw matung ina laichat asina lebak asida naba migi masing 5,919 sukre aduga leina asidagi pharak kharaba migi masingna 133 sukre sikibagi masingna 134 ni. Raijagi Haksel Mantri gi Twitter da ngarang athengbada thokiba paw amagi matung ina Dhubri jilla gi miyoi amagi masada COVID-19 positive oirakhibaga loinana hojik phawbagi oina raija asida leina asina naba migi masing 18 oire. Lakhipur online gi khomjinba paw matang asida loijare. Paw asi lockdown gi manung khaktagi oina COVID-19 ga mari leinaba achumba I paw miyamda yohonbagi pandamda numit khudingi ayuki pung 3 ki mamangda puthok sanaba hotna jagani.